ꯑꯁꯤ ꯃꯐꯝꯁꯦ ꯑꯩ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯔꯤꯁꯇꯥ ꯀꯣ ꯀꯌꯥ ꯅꯥꯝꯗꯨ ꯍꯥꯏꯕ ꯑꯃ ꯂꯩꯗꯥꯏꯅꯦ ꯑꯁꯤꯅ ꯏꯁ ꯖꯒꯦ ꯀꯣ ꯀꯌꯥ ꯅꯥꯝꯗꯨꯅꯦ ꯃꯌꯥꯝ ꯁꯤꯁꯦ ꯑꯩ ꯍꯧꯖꯤꯛ ꯇꯧꯔꯤꯁꯦ ꯌꯦꯡꯀꯣ ꯃꯌꯥꯝ ꯑꯣꯏ ꯃꯥ ꯕꯤꯁꯅꯨꯁꯤꯕꯨ ꯑꯩ ꯎꯠꯇꯣꯏꯔ irritated oisere am irritated ise utlise jam otta le yana khanbigano ko myam haidi ankam form ta ta re myam as kaino mayam hajik pung nungdhangi pung 12 makhai tare ko myam ado ese ahing da lai on bai do adune na hajik tawise kok sare irritated myam irritated oisere am irritated not to anybody with myself myam ko tawre ina haise nungdhangi na wadu law law ngangning dro myam ado ai haidi nungdhangi pung 12 makhai sida haidi sumaina sum mobile jengambada ai khalle ba hit en to se kai no what am I doing mayam what am I doing ai khangde ke de no ina to se na mayam mobile je scroll to na ngasai tumba darabani adu su tumde video number ai su namde imung loisan brai su loisan de kai sum he tawde hai bai haji as ko ka chai du na video su kuire thagat ta bai na video nambagi namada imung si suloi sul haurage ana tawini ba ko mayam ai haji ado ahing sida imung loisandana kama kari khangde kai tawdoi no ado mayam sum jeng biro thang sum jeng asi ko mayam si kai haino asi mafam je kari haidoi is ye rista ko kya naam du hairam leidaine asina is jage ko kya naam du ni mayam si se hajik tawise vlog sanama banina mayam jengalake ba ko ai imung sida kari chai gai do mayam su uningam gani na ko chiningam gani kari no chai ba mayam si bo jengalake sida yong mayam asida thamiba poche sing semte yong asida la se do su khangam su le si ignore to biro mayam asi box mayam ko ade si gi flower ka je si gani in thami se kang ha si na kadai de si ga leiba khangde mayam si ni ai imung gi condition haji si makeup ki pot sibu karino ba sida tawise sida thami sibu kangha sida pela bani he adagi de si ai son side ke kangha sina mu jeng ko myam oi ma Vishnu sibu ai uttoira ai si ne da lo hai ro utke de natra karino ye kangha sida lai ba myam se sumaina kanai kangha de leinage mayam te yengbiyo se phagam leire asina na khangde kari box no sina plum gi asi purak patagi ne sumaina jenga ka sum thamgi bodo ngasi bo sumai sum leire ade se camera stand sibu sumaina kana thamnage adi stri siga kaide no sigi palette siga kadai basina ai na ai khangde si kadai ba stri si mathak thamle bhai मैम से कहीं नहीं है बाई से दो पैलेट नहीं है बस यार फजरे ना से नहीं से कई कॉम्बिनेशन नो मैम सी डेडली कॉम्बिनेशन है तारे मैम से पेले बस एंग तो लाना नो बिगन को से लोई सेंडोक चरागे हाइबदी कई हाइ दुनु हाइ ए से उतली से जम ओटा ले ना खनबिगनो को मैम सिसु क्लियर तो इने से हाइ कवा हाइ दुनु होय हे खनिंग खल खैना तू को आई संग दबई नु पाइ लेते अदेदी वामगा आई रूम सिदा मैम प्लीज खनबी गनु की एस्थेटिक पोट फजब उगनी नो तू असिदा लेइसे मैप सिगुम्बा अदेदी कैलेंडर सुम जावबसे मैम असिगुम्बा सितनी इन उदो कैलेंडर मचा लेइरब हो हाइदी सुगुम्बा चौबसे हेक्ता लेइदब जादेबा को मैम दुना रूम से फजौ हाइबा यादेबा आई रूम से सेंगबा हाइबा मतम दा दो हजि लोइ लौथोगे कैलेंडर गसे अहिंग सिदा लाई सा लोइ तौरागे मैम आई हजि अदेदी पोलम गसि गई सिगा पोत थमिसे सिसु जे खलके असिदा करिनो इन थमिसे सिदा व्हाट इज दिस सि करिनो इन थमिसे कै सुम जाउदे हाइबा कै सुम जाउदे कदाय दा थमग्रब आई खंगदे मैम सु वारमनी उबदा नत्रा कहीं तविसे अदो ने लगे मैम लोई थमे पोचे केनब नेल पॉलिश परफ्यूम
ꯑꯁ ꯂꯣꯏꯔꯦ ꯍꯥꯏꯕ ꯃꯌꯥꯝ ꯑꯩ ꯐꯖꯅ ꯑꯝꯇꯪ ꯊꯝꯃꯛꯈꯤꯒꯦꯀꯣ ꯃꯌꯥꯝ ꯆꯤꯡꯕꯤꯔꯣ ꯃꯊꯪ ꯉꯝꯃꯔꯣꯏ ꯃꯌꯥꯝ ꯑꯇꯩ ꯎꯠꯂꯗꯤ ꯃꯌꯥꯝꯅ ꯍꯥꯏꯔꯅꯤ ꯍꯩ ꯃꯁꯤ ꯅꯨꯄꯤꯁꯦ ꯌꯥꯗ꯭ꯔꯦ ꯍꯩ ꯍꯥꯏꯅ ꯅꯠꯇ꯭ꯔꯥ ꯃꯌꯥꯝ ꯑꯩ ꯀꯕꯔꯠꯁꯦ ꯁꯨꯡꯖꯥ ꯌꯥꯗ꯭ꯔꯦ ꯃꯌꯥꯝ ꯁꯤ ꯄꯨꯔꯥ ꯃꯩꯅꯥ ꯆꯠꯂꯦ ꯌꯥꯗ꯭ꯔꯦ ꯁꯤ ꯐꯤꯁꯦ ꯑꯃ ꯆꯤꯡꯊꯔꯛꯄꯗꯅꯦ ꯃꯌꯥꯝ ꯂꯣꯏꯅ ꯇꯥꯔꯛꯇꯣꯏꯁꯦ ꯍꯧꯖꯤꯛ ꯃꯟꯖꯨ ꯂꯥꯛꯑꯝꯕꯗꯨꯒꯤ ꯑꯩ ꯀꯕꯔꯠ ꯂꯣꯏꯁꯟꯗ꯭ꯔꯤ ꯋꯥꯔꯤ ꯂꯣꯏꯔꯦ ꯁꯦ ꯁꯨꯝ ꯍꯥꯏꯗꯤ ꯑꯪꯀ ꯑꯃ ꯐꯣꯝ ꯇꯥꯗ꯭ꯔꯦꯕ ꯃꯌꯥꯝ ꯑꯗꯣ ꯁꯤꯒꯤꯁꯦ ꯍꯥꯟꯅ ꯀꯕꯔꯁꯦ ꯍꯥꯟꯅ ꯂꯣꯏꯁꯤꯜꯂꯁꯤꯀꯣ ꯃꯌꯥꯝ ꯀꯕꯔꯁꯦ ꯍꯥꯟꯅ ꯂꯣꯏꯁꯤꯜꯂꯒ ꯑꯇꯩ ꯀꯩꯀꯩ ꯊꯣꯛꯄ ꯂꯥꯛꯆꯒꯅꯤ ꯃꯌꯥꯝ ꯑꯗꯩ ꯁꯤ ꯑꯁ ꯇꯣꯛꯑꯣꯗ ꯑꯩ ꯂꯣꯏꯁꯤꯜꯂꯒꯦ ꯁ꯭ꯋꯥꯏꯁꯦ ꯑꯇꯥꯃꯁꯤ ꯁꯇꯛꯗꯤ ꯃꯌꯥꯝ ꯐꯥꯏꯅꯦꯜꯂꯤ ꯂꯣꯏꯔꯦ ꯁꯤꯗ ꯂꯩꯔꯦ ꯁꯤꯅ ꯌꯨꯝꯗ ꯁꯦꯠꯂꯕ ꯁꯤꯅ ꯖꯤꯟꯁ ꯁꯤꯅ ꯑꯦꯅꯤ ꯀꯨꯔꯇꯥ ꯎꯔꯇꯥ ꯀꯣ ꯁꯤꯗ ꯂꯩꯔꯦ ꯑꯁꯦ ꯈꯪꯗꯦ ꯀꯦꯃꯦꯔꯥꯗꯗꯤ ꯌꯥꯝ ꯂꯨꯕ ꯃꯥꯟꯗ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯑꯗꯨꯏꯁꯨ ꯁꯨꯝ ꯂꯨꯔꯦ ꯍꯥꯟꯅꯗꯒꯤꯗꯤꯀꯣ ꯃꯌꯥꯝ ꯑꯗꯣ ꯍꯧꯖꯤꯛ ꯑꯇꯣꯞꯄ ꯑꯃꯨꯛ ꯇꯧꯔꯁꯤ ꯋꯥꯕꯅ ꯁꯤꯔꯦ ꯍꯥꯏꯕ ꯀꯩꯅꯣ ꯑꯩ ꯍꯧꯖꯤꯛꯀꯤ ꯁꯛꯇꯣ ꯃꯌꯥꯝ ꯁꯤꯒꯤ ꯄꯥꯔꯠꯁꯤꯃꯨꯛ ꯋꯥꯠꯂꯤ ꯃꯌꯥꯝ ꯁꯤꯃꯨꯛ ꯇꯧꯔꯛꯈꯤꯒꯦ ꯖꯥꯡꯅꯀꯣ ꯁꯤ ꯇꯨ ꯁꯤꯗ ꯂꯩ ꯄꯣꯠꯁꯤꯡꯁꯦ ꯄꯨꯔꯛꯁꯤ ꯃꯌꯥꯝ ꯃꯌꯥꯝ ꯁꯤꯒꯤ ꯄꯣꯠ ꯆꯩꯁꯤꯡꯁꯤꯒ ꯊꯝꯁꯤꯀꯣ ꯃꯊꯛꯁꯤꯗ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯃꯣꯏꯆꯔꯥꯏꯖꯔꯁꯦ ꯌꯦꯡꯉꯨ ꯃꯌꯥꯝ ꯑꯩ ꯂꯣꯏꯅ ꯂꯣꯏꯔꯦ ꯑꯗꯣ ꯑꯅꯧꯕ ꯑꯃ ꯑꯣꯔꯗꯔ ꯇꯧꯋꯦꯕꯀꯣ ꯁꯤꯇ ꯅꯠꯇꯦ ꯃꯌꯥꯝ ꯑꯇꯣꯞꯄ 2-3 ꯍꯨꯟꯗꯣꯛꯈ꯭ꯔꯦ ꯁꯤ ꯌꯥꯝ ꯐꯕꯅꯦꯕ ꯑꯩ ꯅꯥꯏꯀꯥꯗꯒꯤ ꯑꯩ ꯄꯣꯠ ꯈꯔ ꯂꯧꯕꯅꯦꯕꯀꯣ ꯃꯌꯥꯝꯁꯦ ꯑꯍꯤꯡꯁꯤꯗ ꯀꯩꯅꯣ ꯇꯧꯔꯛꯀꯦ ꯍꯣꯜ ꯚꯤꯗꯤꯑꯣ ꯇꯧꯔꯛꯀꯦꯕ ꯁꯤꯁꯦ ꯍꯧꯖꯤꯛꯀꯤ ꯗꯣꯔꯦꯟꯀꯤꯒꯤ ꯃꯣꯏꯆꯔꯥꯏꯖꯔ ꯂꯣꯏꯈꯤꯕꯗꯣ ꯁꯤ ꯑꯃ ꯂꯧꯔꯦ ꯑꯗꯨꯗꯒꯤꯗꯤ ꯍꯥꯡꯗꯣꯛꯑꯔꯣꯏꯒꯦ ꯃꯌꯥꯝ ꯍꯧꯖꯤꯛ ꯑꯗꯣ ꯑꯩ ꯍꯥꯡꯗꯣꯛꯄ ꯃꯊꯧ ꯇꯥꯅꯤ ꯊꯝꯗꯣꯏꯅꯤꯅ ꯑꯁ ꯀꯩꯅꯣ ꯇꯣꯛꯄꯅ ꯍꯥꯡꯉꯦ ꯑꯗꯨꯗꯩꯗꯤ ꯁꯤꯒꯤ ꯁ꯭ꯋꯤꯁ ꯕ꯭ꯌꯨꯇꯤꯒꯤ ꯕ꯭ꯂꯁꯁꯤꯃ ꯂꯧꯔꯦꯀꯣ ꯃꯌꯥꯝꯁꯦ ꯈꯪꯗꯦ ꯐꯕ꯭ꯔꯥ ꯐꯠꯇꯕ꯭ꯔꯥ ꯁꯨꯝ ꯂꯩꯁꯜꯂꯤꯅꯦ ꯃꯇꯝꯗꯨꯒ ꯍꯣꯡꯉꯦ ꯍꯥꯏꯅꯀꯣ ꯃꯣꯏꯒꯤ ꯅꯥꯏꯀꯥꯒꯤ ꯄꯤꯡ ꯁꯦꯜ ꯇꯧꯕꯗꯣ ꯑꯗꯨꯒ ꯁꯤ ꯎꯕ꯭ꯔꯥ ꯃꯌꯥꯝ ꯁꯤꯗ ꯂꯩꯔꯦ ꯐꯖꯕꯅꯤ ꯃꯥꯒꯤ ꯄꯦꯀꯦꯖꯤꯡ ꯁꯦꯠꯇꯣ ꯑꯗꯨ ꯂꯣꯏꯔꯒ ꯀꯩꯅꯣ ꯂꯧꯕꯗꯣ ꯇꯣ ꯁꯤꯒꯤ ꯐꯤꯠꯃꯤꯒꯤ ꯀꯩꯅꯣꯁꯦ ꯀꯟꯁꯤꯂꯔꯁꯤꯃ ꯂꯧꯔꯦ ꯑꯗꯒꯤ ꯐꯤꯠꯃꯤꯒꯤ ꯐꯥꯎꯟꯗꯦꯁꯟ ꯑꯁꯤꯃ ꯂꯧꯔꯦ ꯃꯦꯕꯤꯂꯤꯟꯒꯤꯀꯣ ꯑꯗꯩ ꯁꯤꯅꯤ ꯃꯌꯥꯝ ꯁꯤꯁꯦ ꯃꯥꯔꯁꯀꯤꯅꯦꯕꯀꯣ ꯁꯤꯒꯤ ꯚꯣꯜꯌꯨꯝꯁꯦ ꯌꯥꯝꯅ ꯐꯩ ꯍꯥꯏꯅ ꯂꯧꯕꯅꯦ ꯐꯁꯨ ꯐꯩ ꯃꯌꯥꯝꯀꯣ ꯑꯩ ꯑꯅꯤꯔꯛꯇꯪ ꯇꯩꯕꯅꯦ ꯚꯤꯗꯤꯑꯣ ꯅꯝꯕ ꯃꯇꯝꯗ ꯚꯤꯗꯤꯑꯣꯔ ꯀꯔꯤꯅꯣ ꯀꯥꯎꯈ꯭ꯔꯦ ꯑꯗꯨꯒꯤ ꯑꯁꯤꯁꯦ 200 ꯀꯌꯥꯅꯣꯝꯇ ꯄꯤꯕꯅꯦ ꯃꯌꯥꯝ ꯁꯤ ꯌꯥꯝ ꯐꯩꯕꯀꯣ ꯁꯤꯁꯨ ꯂꯧꯅꯤꯡꯉꯗꯤ ꯂꯧꯕꯤꯔꯣ ꯑꯗꯨ ꯂꯣꯏꯔꯒ ꯁꯤꯁꯤꯅ ꯑꯩ ꯐ꯭ꯔꯤꯗ ꯐꯪꯉꯤ ꯃꯥꯜꯂꯦ ꯑꯗꯣ ꯁꯤꯁꯦ ꯃꯈꯨꯝ ꯀꯥꯏꯗꯅ ꯑꯁꯤꯁꯦ ꯁ꯭ꯋꯤꯁ ꯕ꯭ꯌꯨꯇꯤꯒꯤ ꯕ꯭ꯂꯁꯅꯦꯕꯀꯣ ꯃꯌꯥꯝ ꯌꯦꯡꯍꯜꯂꯛꯀꯦ ꯌꯦꯡꯉꯣ ꯄꯨꯔꯥ ꯃꯥꯒꯤ ꯑꯣꯕꯁꯇꯥ ꯂꯣꯏꯔꯦ ꯇꯨ ꯃꯄꯨꯟꯁꯤ ꯂꯣꯏꯔꯦ ꯃꯥꯒꯤ ꯌꯥꯝꯅꯗꯤ ꯐꯩꯕ ꯁꯤꯁꯦ ꯃꯈꯨꯝꯒꯁꯦ ꯌꯦꯡꯉꯣ ꯃꯌꯥꯝ ꯃꯆꯦꯠ ꯑꯃ ꯌꯥꯎꯋꯤ ꯃꯆꯦꯠ ꯑꯃ ꯌꯥꯎꯗ꯭ꯔꯦ ꯇꯧꯔꯤꯁꯦ ꯑꯩꯅ ꯇꯧꯔꯤ ꯎꯏꯔ ꯎꯗ꯭ꯔꯤꯔꯣ ꯃꯌꯥꯝ ꯈꯪꯗ꯭ꯔꯦ ꯑꯗꯣ ꯁꯤ ꯂꯣꯏ ꯊꯝꯃꯨꯔꯁꯦ ꯑꯁꯤꯗꯤ ꯍꯥꯟꯅꯒꯤꯅꯦ ꯁꯤ ꯑꯩꯅ ꯀꯦꯔꯁꯨ ꯁꯨꯝ ꯍꯥꯞꯆꯤꯟ ꯊꯝꯕ ꯃꯐꯝꯁꯦ ꯊꯝꯗꯗꯅꯀꯣ ꯃꯌꯥꯝ ꯑꯗꯣ ꯍꯧꯖꯤꯛ ꯊꯝꯃꯨꯔꯒꯦ
ꯃꯌꯥꯝ ꯂꯣꯏꯔꯦ ꯊꯝꯕꯗꯣ ꯁꯤꯗ ꯂꯩꯔꯦ ꯁꯤꯒꯤ ꯁ꯭ꯀꯤꯟ ꯀꯦꯌꯔ ꯂꯩꯔꯦ ꯑꯁꯤꯒꯅ ꯀꯩꯅꯣ ꯃꯦꯀꯞꯀꯤ ꯀꯔꯤ ꯀꯔꯥ ꯀꯣ ꯁꯤ ꯂꯣꯏꯔꯦ ꯄꯕꯠ ꯇꯣ ꯄꯨꯡ ꯀꯌꯥ ꯇꯥꯔꯒꯦ ꯌꯦꯡꯉꯨ ꯃꯌꯥꯝ ꯇꯣ ꯃꯌꯥꯝ ꯄꯨꯡ 2 मखाई ꯇꯥꯔꯦ ꯁꯣꯔꯤ 1 मखाई ꯄꯨꯡ 1 मखाई ꯇꯥꯔꯦ ꯃꯌꯥꯝ ꯇꯣ ꯌꯥꯗ꯭ꯔꯦ ꯃꯇꯝꯁꯦ ꯑꯉꯥꯡ ꯅꯠꯇ꯭ꯔꯦ ꯃꯌꯥꯝ ꯁꯤꯒꯤ ꯃꯥꯁꯁꯦ ꯇꯣ ꯑꯩꯅ ꯂꯥꯁ ꯏꯌꯔꯒꯤ ꯄꯨꯖꯥꯗ ꯂꯩꯕꯅꯤ ꯃꯌꯥꯝ ꯁꯦ ꯍꯧꯖꯤꯛꯐꯥꯎ ꯁꯤꯖꯤꯟꯅꯗ꯭ꯔꯤ ꯁꯨꯃꯥꯏꯅ ꯀꯅꯥꯅ ꯇꯧꯏ ꯃꯌꯥꯝ ꯑꯝꯇ ꯍꯥꯏꯕꯤꯔꯛꯑꯣ ꯍꯥꯏꯗꯤ ꯅꯣꯏꯁꯨ ꯇꯧꯕ꯭ꯔꯕ ꯂꯩꯔꯒ ꯁꯨꯝ ꯊꯝꯖꯤꯟꯕꯗꯣ ꯑꯩꯗꯤ ꯇꯧꯋꯦꯕꯀꯣ ꯃꯌꯥꯝ ꯑꯩꯗꯤ ꯇꯧꯋꯦ ꯑꯗꯨꯗꯨꯅ ꯃꯌꯥꯝꯁꯨ ꯇꯧꯔꯒꯗꯤ ꯑꯩꯁꯨ ꯍꯣꯏ ꯖꯥꯏ ꯃꯌꯥꯝ ꯁꯤꯗ ꯔꯪꯕꯥꯗ ꯌꯥꯎꯔꯤꯕ ꯄꯣꯠ ꯆꯩꯁꯤꯡꯁꯦ ꯕꯖꯥꯔ ꯇꯧꯕ ꯍꯞꯇꯥ 2 ꯐꯥꯔꯦ ꯁꯨꯝ ꯂꯩꯕꯗꯣ ꯁꯤꯗ ꯃꯦꯒꯤ ꯑꯗꯩꯗꯤ ꯑꯇꯥ ꯑꯗꯩꯗꯤ ꯊꯨꯝ ꯁꯤ ꯃꯌꯥꯝꯁꯦꯀꯣ ꯑꯗꯩ ꯐꯖꯅ ꯑꯝꯇ ꯗꯤꯕꯥꯁꯤꯗ ꯑꯝꯇ ꯍꯥꯞꯆꯟꯅꯤꯡꯉꯦ ꯚꯤꯗꯤꯑꯣꯁꯤꯅ ꯀꯥꯟꯅꯕꯁꯦ ꯃꯌꯥꯝ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯀꯥꯟꯅꯩ ꯍꯥꯏꯕꯗ ꯊꯕꯛ ꯇꯧꯅꯤꯡꯗꯕ ꯄꯣꯠ ꯂꯣꯏ ꯇꯧꯍꯜꯂꯦ ꯃꯌꯥꯝ ꯇꯧꯅꯤꯡꯗꯕ ꯅꯠꯇꯦꯗ ꯇꯧꯅꯤꯡꯗꯕ ꯍꯥꯏꯔꯒ ꯁꯨꯝ ꯇꯧꯗꯅ ꯂꯩꯕ ꯁꯦꯁ ꯋꯥꯔꯤꯗꯣ ꯃꯌꯥꯝ ꯑꯩꯅ ꯇꯧꯔꯤ ꯊꯕꯛꯁꯤꯡꯁꯦ ꯅꯨꯡꯗꯥꯡꯒꯤ ꯄꯨꯡ 1 मखाईꯗꯅꯦ ꯍꯥꯏꯕ ꯑꯗꯨꯝꯕ ꯑꯣꯏꯗ ꯄꯥꯗꯕ ꯄꯣꯠ ꯆꯩꯁꯤꯡꯁꯤꯗꯅꯤ ꯃꯌꯥꯝ ꯍꯧꯖꯤꯛ ꯐꯤ ꯂꯣꯏꯁꯤꯟꯕꯁꯨ ꯂꯣꯏꯔꯦ ꯑꯗꯨꯒꯒꯤ ꯁꯤ ꯃꯦꯀꯞꯀꯤ ꯄꯣꯠ ꯊꯝꯕꯁꯨ ꯂꯣꯏꯔꯦ ꯑꯗꯩꯗꯤ ꯆꯥꯛꯈꯨꯝꯒꯤ ꯄꯣꯠꯁꯦ ꯍꯥꯞꯆꯤꯟꯕꯁꯨ ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯇꯧꯗꯣꯏꯁꯦ ꯏꯁ ꯖꯒꯦ ꯀꯣ ꯀꯌꯥ नाम दूं ꯍꯥꯏꯕ ꯄꯣꯠꯇꯣ ꯑꯗꯨ ꯂꯣꯏꯁꯤꯜꯂꯒ ꯑꯗꯨꯒꯩꯗꯤ ꯐꯃꯨꯡꯒꯤ ꯕꯦꯗꯁꯤꯠ ꯍꯣꯡꯗꯣꯛꯑꯒ ꯂꯣꯏꯔꯦ ꯑꯗꯩꯗꯤ ꯂꯦꯠꯁ ꯒꯣ ꯇꯨ ꯁ꯭ꯂꯤꯞ ꯉꯝꯗ꯭ꯔꯦꯍꯦ ꯀꯩꯅꯣ ꯋꯥꯕꯅ ꯂꯣꯏꯔꯦ ꯃꯌꯥꯝ ꯁꯤꯒꯤꯁꯦ ꯂꯣꯏꯁꯤꯜꯂꯁꯤ ꯁꯤ ꯃꯐꯝꯁꯦ ꯁꯨꯃꯥꯏꯅ ꯑꯦꯛꯆꯨꯑꯦꯂꯤꯅꯦ ꯁꯤꯒꯤ ꯊꯣꯡ ꯄꯥꯜꯂꯤꯁꯦ ꯈꯪꯕ꯭ꯔꯥ ꯃꯌꯥꯝ ꯑꯁꯤꯒꯤ ꯊꯣꯡꯁꯤꯗ ꯉꯁꯥꯏꯗꯣ ꯑꯌꯨꯛꯇ ꯃꯣꯏꯒꯤ ꯄ꯭ꯂꯝꯕꯔ ꯂꯥꯛꯑꯦꯕꯀꯣ ꯑꯗꯣ ꯁꯤꯒꯤ ꯑꯩ ꯐꯖꯅ ꯊꯝꯖꯔꯝꯕꯅꯦꯕ ꯁꯤꯒꯤ ꯑꯦꯔꯤꯌꯥꯁꯦ ꯑꯗꯨꯒ ꯃꯣꯏꯅꯅꯦ ꯀꯩꯃꯥꯏ ꯍꯥꯏꯗꯣꯏꯅꯣ ꯃꯣꯏ ꯈꯪꯗꯦ ꯄꯥꯏꯞ ꯌꯥꯗ꯭ꯔꯕ꯭ꯔꯥ ꯀꯔꯤꯅꯣ ꯈꯪꯗꯦ ꯑꯗꯣ ꯁꯤꯒꯒꯤ ꯃꯣꯏ ꯁꯤ ꯃꯅꯤꯡꯗꯒꯤ ꯊꯣꯛꯐꯝ ꯂꯩꯌꯦꯕꯀꯣ ꯁꯣꯟꯗꯩꯁꯨ ꯂꯥꯛꯄ ꯌꯥꯏꯌꯦꯕꯀꯣ ꯁꯤ ꯀꯃꯥꯏꯅ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦ ꯈꯤꯔꯀꯤꯁꯤ ꯂꯩꯁꯦ ꯂꯝꯕꯤ ꯂꯩꯌꯦꯕ ꯑꯗꯨꯒꯩꯁꯨ ꯂꯥꯛꯄ ꯌꯥꯏ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯃꯥ ꯁꯤꯒꯩ ꯆꯠꯀꯅꯤ ꯍꯥꯏꯅ ꯁꯤ ꯊꯣꯡꯒꯁꯦ ꯂꯣꯏ ꯍꯥꯡꯗꯣꯛꯑꯒ ꯑꯩ ꯄꯣꯠ ꯆꯩꯁꯦ ꯂꯣꯏꯅ ꯖꯕ꯭ꯔꯥ ꯇꯨꯕ꯭ꯔꯥ ꯇꯧꯕꯤꯔꯝꯃꯦꯕꯀꯣ ꯃꯌꯥꯝ ꯑꯗꯨꯗꯨꯅ ꯑꯩꯁꯦ ꯍꯧꯖꯤꯛ ꯂꯣꯏꯁꯤꯟꯗꯕ ꯌꯥꯗ꯭ꯔꯕ ꯁꯤꯁꯨ ꯊꯕꯛ ꯑꯃ ꯍꯥꯞꯄꯦ ꯃꯌꯥꯝ ꯍꯥꯏꯗꯤ ꯑꯩꯅ ꯈꯔ ꯇꯧꯅꯤꯡꯗꯕꯒ ꯃꯤꯅ ꯈꯔ ꯀꯩꯅꯣ ꯇꯧꯕꯒ ꯃꯤꯉꯣꯟꯗ ꯍꯦꯛꯇ ꯇꯥꯏꯅꯁꯜꯂ ꯂꯣꯏꯔꯦ ꯅꯠꯇ꯭ꯔꯥ ꯃꯌꯥꯝ ꯑꯗꯣ ꯍꯧꯔꯁꯤ ꯃꯌꯥꯝ ꯁꯤ ꯂꯥꯏꯔꯤꯛꯁꯦ ꯑꯃꯨꯛ ꯊꯝꯃꯨꯔꯁꯤ तो मैनू भुले ना कदे मैं ना भुला तैनू तुम तो मैं बहता रहूं है कितनी दूर है चांद सितारे मैम सिने मैम ꯑꯩꯒꯤ ꯏꯃꯨꯡꯗꯒꯤ ꯐꯠꯇ ꯍꯧꯗꯤ ꯊꯣꯛꯂꯛꯄ ꯗꯁꯕꯤꯟꯗ ꯍꯨꯟꯗꯣꯛꯈ꯭ꯔꯒꯦ ꯑꯗꯩꯗꯤ ꯃꯌꯥꯝ ꯂꯣꯏꯁꯤꯜꯂꯒ ꯋꯥꯔꯦ
ꯌꯥꯝꯅꯦ ꯃꯌꯥꯝ ꯄꯨꯡ 2:30 ꯍꯦꯜꯂꯦꯕꯀꯣ ꯍꯧꯖꯤꯛ ꯑꯗꯣ ꯑꯩꯒꯤ ꯁ꯭ꯇꯗꯤ ꯇꯦꯕꯜ ꯂꯣꯏꯔꯦ ꯑꯗꯩꯗꯤ ꯁꯤꯒꯤ ꯃꯐꯝꯁꯤꯁꯨ ꯖꯍꯥꯃꯥꯏ ꯇꯧꯅ ꯈꯔ ꯁꯨꯝ ꯖꯥꯔꯕ ꯍꯥꯏꯅ ꯉꯁꯥꯏ ꯃꯃꯥꯡꯒꯤꯗꯨꯒꯩꯗꯤꯀꯣ ꯃꯌꯥꯝ ꯑꯩ ꯍꯥꯟꯅ ꯁꯤꯒꯩ ꯐꯤꯁꯦ ꯁꯨꯕꯒꯤ ꯐꯤꯁꯦ ꯃꯌꯥꯝ ꯑꯩ ꯁꯤꯗ ꯊꯝꯃꯦꯕ ꯑꯇꯩ ꯊꯝꯅꯤꯡꯉꯥꯏ ꯂꯩꯇꯦ ꯔꯨꯝꯁꯦ ꯄꯤꯛꯄꯅ ꯑꯗꯩ ꯆꯥꯛꯈꯨꯝꯒꯤ ꯂꯣꯏꯔꯦ ꯀꯧꯇꯥꯗ ꯍꯥꯞꯆꯤꯟꯗꯅ ꯑꯗꯩ ꯀꯕꯔꯠꯀꯤ ꯂꯣꯏꯔꯦ ꯀꯣ ꯑꯗꯩ ꯁꯤꯒꯤꯁꯨ ꯂꯣꯏꯔꯦ ꯁꯤꯒꯤ ꯍꯥꯞꯄꯁꯨ ꯂꯣꯏꯔꯦ ꯑꯗꯣ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯋꯥꯏꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯩ ꯊꯦꯡꯕꯅꯁꯨ ꯂꯣꯏꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯅꯨꯡꯉꯥꯏꯕꯤꯔꯒꯗꯤ ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯑꯩꯁꯨ ꯋꯥꯄꯅ ꯂꯣꯏꯔꯦ ꯑꯩꯁꯨ ꯇꯨꯝꯅꯕ ꯇꯧꯔꯒꯦ ꯃꯌꯥꯝꯗꯤ ꯍꯧꯖꯤꯛ ꯇꯨꯝꯕꯤꯔꯝꯒꯅꯤ ꯑꯩꯅ ꯚꯤꯗꯤꯑꯣ ꯅꯝꯃꯤꯁꯤꯒ ꯑꯗꯣ ꯃꯌꯥꯝꯅ ꯍꯧꯒꯠꯂꯛꯄ ꯃꯇꯝꯗ ꯔꯦꯗꯤ ꯑꯣꯏꯅꯕ ꯔꯦꯗꯤ ꯀꯩ ꯍꯥꯏꯅꯣ ꯍꯥꯏꯗꯤ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯁꯤ ꯁꯤꯅꯦꯕꯀꯣ ꯃꯌꯥꯝ ꯑꯩ ꯄꯦꯜꯂꯕꯅꯤꯗ ꯍꯥꯏꯗꯤ ꯑꯩꯅ ꯍꯧꯖꯤꯛ ꯚꯤꯗꯤꯑꯣ ꯅꯝꯊꯣꯛꯑꯕꯅꯤꯅ ꯑꯍꯤꯡꯗ ꯃꯌꯥꯝꯅ ꯍꯌꯦꯡ ꯑꯌꯨꯛ ꯅꯣꯡꯉꯥꯜꯂꯒ ꯍꯧꯒꯠꯂꯛꯄ ꯃꯇꯝꯗ ꯑꯩꯒꯤ ꯚꯤꯗꯤꯑꯣꯗ ꯂꯥꯏꯚ ꯑꯣꯏꯔꯝꯃꯗꯤ ꯃꯌꯥꯝ ꯌꯦꯡꯕ ꯐꯪꯉꯦꯅꯀꯣ ꯑꯗꯨꯒꯤꯅꯦꯕ ꯑꯩꯁꯤꯅ ꯀꯟꯅ ꯍꯣꯠꯅꯖꯔꯤꯁꯦꯀꯣ ꯃꯌꯥꯝ ꯐꯥꯒꯤ ꯇꯧꯕꯅꯤꯗ ꯑꯗꯣ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ ꯕꯥꯏ ꯁꯤ ꯌꯨ ꯀꯣꯟꯅ ꯑꯃꯨꯛ ꯐꯪꯅꯔꯁꯦ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗꯀꯣ ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯕ ꯀꯥꯎꯕꯤꯒꯅꯨ ꯑꯗꯨꯑꯣꯏꯗꯤ ꯕꯥꯏ